Masidi Pirtibida Todo Hendong na maming leraba, Miuiba Haiba Kanglup Asida, technology mating na kamteng na saukot laba amadi, achumba awon ba ama puraglam lage matagom, kan na manglom da sangsiliba, sokta ba naidraba, akiba laytaba, punsida, achawat-chawba daita kaya lawduna, lagliba jinis ama kakipunsi wari, mayam da thamjari. Ngasiso mahusagom ahanba magtada punsi maikay butaway tana yengbiriba amadi, tabiriba kwai punamakpu, taram nok chabagaloy na noluksari. Adom na hek thawai tana punsi maikay bukhan biriba makay anoba thawna kaya haptuna anoba inot kaya laktuna adumgi pukning thawat-kadaba wari thawna hapkadaba wahi kaya puduna leptana lakjagadoribani. Maram asina punamakna soidana kawbigano channel asibu subscribe button namba amadi like share soidana tawbiduna adom adogi punsina achumba maikay amada laknaba honabada achauba mateng pangba ngamnabagi daita du sinabiyo. Internet haibasina Prithvi asi pumo nolhalagani amadi chaukhatpana kamthenglagani haiba nganna khangkhibana cashless transaction amagi mangduna digital banking haudokiba mayamna electric car puthongnaba thiba humba kanna honaringai fastest amasung luxury soiba electric car puthorakiba amasung mi ani ahum puba rocket ama saduna ahang batiada thagatpa phau Aruba oiringai Mars da mi chama puduna koiba chatpa yanaba amadi amuksu halakpa yagadaba spacecraft puthogliba amasung handakta nauna Prithvi da paisa khwaidagi paiba misak amasu oikraba mahaktuni Elon Musk. Masidi mayamda Elon Musk ki samlappa punsi wari thamjage. Elon Rip Musk 28 June 1971 da mama Canada ningol modeler amadi dietitian Maya Musk amasung mapa South Africa masa Errol Musk ka makoi anina poksaba masa ahumgi manungda mahang ahanni. Elon gi mapa si electromechanical engineer ama oibata natana pilot amasu oirakpana mahang electronic ki maramda yamna khangningba hainingba pokibagi maram amsu oiki. Samna hairabada mapa dagi inspire yamna oiki. 1980 da mahaki mapa anina divorce torba matung mahaki apambagi matungina mapaga leminaki. Adubu masi kona yamna ningamlakhide maramdi mahaki mapa asi khwaidagi phattaba misho ama oirki. Broken family amadagi haurakpana angang oina depression gi anaba lerki. Angang oiringaidagi computer budi yamna pamjaraki. Computer gi makhongda da leiraga nungaijaba oiki. Mahangna sahi 10 surakpada computer makhal Commodore VIC 20 sizinaduna oza 9 tamluba natrabasu masiga mari leinaba lairik kaya paraga mahakna computer programming iba herake. Mahakna sahi 12 subada ahanba oina Blaster kauba video game ama puthoktuna amadi office technology magazine amaga punna $500 da yonba ngamke. Yamna ikai thiganba amadi mirak mission thi oina horakpana homin kaminarakpusinga toro khoidanadaba friendly oidaba maramna mamanabasingna mahakpu karem kathainabiba bullet toina tawbibagi chaitheng chauna phangke. Hairiba chaitheng asidagi Musk amukti hospital fawbi yauke. South Africa ge Waterloo House Preparatory School amasung Bryanston High School da schooling toraba matung Pretoria Boys High School da graduate loisinke. Mahak thoidongna lairik phaba satra amadi oirakide mahaki classmates singdagi khangbada mahakna ngasi oiriba film simakti oirakani haiba kanamatana thajagide haina phongdoi. Adubu mahak mayamdagi extraordinary oiba satra amadi oike. Madudi Musk angang oiringaidagi school gi curriculum da yaudaba atopa referral books mayam ama pabasi mahaki khwaidagi hainajabine. Lairik pabada yamna thawai yaurke. Karigumba kanda nomada pung 19 chupna leptana lairik paduna leiba yauke haina paudame. Canadian ningol mamagi maikaidagi Canada ge passport apply tawduna USA da changna bohonake. Passport apply tawkhibasi ngaina mahak University of Pretoria da tha manga ka karame. Musk Canada da 1989 da lakre. Masigi matung mahak 1990 da Canada ge Quates University da amuk bachelor degree loisina bohonake. Adubu chahi ani khak tamlamlaba matung USA da channabagi khudongchaba phangbana maram oiraga mahak University of Pennsylvania da transfer torke. Asumna 1997 da haidiba University asigi makha da leiba Wharton School dagi economics da bachelor of science degree amasung physics da bachelor of arts degree loishinke. 1994 da internship anirak Silicon Valley da laki. 1995 da Musk California ge Stanford University da energy physics materials and science da PhD taungnanabagi khudongchaba su phangke. Adubu Prithvi da internet ge awonba ama lakadore khangbadagi internet business ki manglan amagidamak mahak numit nini khak toramlaba matung tokthoklamme. Ahan boina Musk na 1995 ta Zip2 koba company ama manaunupa Kimball amasung Greg Khoriga loina linkhatki. Hairiba company asina ahan bada business ki maramda khangningbasing khanghanba ngamba aduga maduga mari leinaba website sing pibagi thabak tawbani. Kaina thangdabudi newspaper design singbasu torame. Company asi haugalakpada mahak yamna warame. Masage apartment ama fawba bara thiduna leiba ngamdabana office ta adumak tumlamme. Aduga club amada changduna hek sai tharame. Masage computer ama fawba hek leiba ngamdabana nungchilgi matamdana website tu sengbalame. Aduga nungdangdana mahak coding kanna torame.
Kaina thangdadi angel investor koba private investor amadagi funding fangki. Hairiba company ase mai pangna salairame. New York Times amasung Chicago Tribune dagi contract fawba fangki. Adubu matamsi Musk sahi kuntareta ngairibana CEO oibagi tanja laklabada company gi board of directors sing manaraga company dagi tanthoraglamme. Amasung 1999 da compact computer na $307 million da laikirame. Hairiba senfam asidagi mahak share $22 million fanglam. Hairiba senfam asidagi mahak makha taba business ki damak amuk manglana ma sagalame. Technology amadi internet ki gyan khara makai leiraba Musk athubada 1999 da x.com linkhatki. Masi prithivida ahanba online money transaction amadi banking system ki company amani. Hairiba company ase sahi amagi matungda Confinity koba company amaga amuk merge tawduna PayPal semki. Adomsu tabiramlagani. One of the famous online wallet amadi banking system PayPal hauzik prithvi shin matungna maming chalibase. Adubu company asigi CTO ga CEO oiriba Musk ka Linux ta oina thamnaba amadi Musk na Windows da oina thamba pamba ani sidagi chayna laki. CTO na board member sing yasinarame matam se mahak author oiriba Justin Musk ka luhongle amadi mahak na honeymoon chatkringai CTO amadi board member sing manaraga mahak CEO dagi lauthoglamme. Amadi board member khaktamak oina lehelami. 2002 da eBay na PayPal bu makogi electronic payment system oina $1.5 billion da laikram. Amadi masidagi Musk ki share oina $165 million fanglam. Musk kaidonung da tomina khak laithokide. Sahi kuncha rom tamak ngairiba Musk kanagumba ma oiramlabadi $165 million haibadi lupa crore lising amarum si pairaga nungaina laithoklambasu yai. Mahak wakal amuk khanba horaki. Karigidamak Mars hairiba graha sida mi taba yaroidawri. Karigi uwa hon mangamloidawri. Wakal asidagi mahak Russia satuna Mars da mi puduna chatpa yagadaba rocket ama sanabagidamak propose tawrami. Adubu $8 million changani haibadagi mahak hairiba senfam asi yamalli khanduna khara tathok tasin yanaba ngangnabada mahaki project adu reject tawraglamme. Masidagi mahak USA da mung halaglame mahakna wakal tawrami. Karigidamak ayak isagi rocket sanaba company ama haudokpa ngamloidawribano. Rocket sanaba formal oiba degree course ama tamluba leitrabasu rocket sanabagiga mari leinaba lairik mathang paduna madugi knowledge mayamduga loinana SpaceX koba company asi 2002 gi May da haudoki. Henry Ford na Ford company gi car puthorokba matamda paisa yamna changmin khibana car gi mamal tangman khibana mahakna wakal tawduna commercial bible gi industry linkatuna car gi assembly shemduna body shembana shemba chaka pansilakpa engine thangalakpa tawduna mechanics pareng lenghanduna thabak suhanduna matam changdana labor iwa wadana car puthorkbagum karigi space travel su commercial bible ge industry gum semba yaruidagi sab yungna khanki rocket ama sana bahonabada $8 million changani hairakpadagi mahakna khanki space ta thagaduriba rocket asi karigidamak amungana sinaba yaba makalgi rocket oina saba karigi ngamloidaribno Hauzi space ta thagat nariba rocket asidi amuk hana sinaba yaba nati thadakriba senpam adu rocket aduna space ta amuk tangbu thagat khrabadi adumag loirabani formal loiba rocket sabagi matangda aeronautical engineering natraga mechanical electronics na singba makal amatagi engineering tarokiba leitrabasu lairik paduna encyclopedia yengduna internet hangduna matanta khangnaba hainaba honaki masidagi khangi nahangna thamoi shengna bu hiram mamada khoidaraba oza guru naiduna natraga Educational Institute amada degree course postgraduate chengba tarudrabasu maduga mari leinaba laik kaya paduna encyclopedia yengduna YouTube yengduna internet yengduna khangnaba honaba yai mai pak pa yai haibani tha ahumgi internet pack haptuna nongmada 1.5 GB natraga 2 GB phangduna pirthibi nakubak ta leibaga chap manaraba mobile phone amadi internet ki mateng lauduna nahak Facebook ki short video sing yengba natraga YouTube ta wathi warem gi video sing yengba boot pret ki wari taba nungsi nuwan gi oiba wari negative mindset sing create toba natna nahakna kari kanaba nahak ki pandam duga mari leinaba apaba pokta kari launaba honakrabagi private organization amana ahang batiada satok chasin gi pambai asi pomon onba mawng ama ohelakani haibasi kanada su thajaba laikide Musk ki pandam sa rocket ama saduna orbit ta thamnaba honabadu khangnati ahongba mamalda rocket ama saraga orbit ta puraga madubu amuk halaktuna amuk sizinaba yaba rocket ohenbaduni ahanba changengda engine da mai hawrtuna fail oike ani shuba changengda su orbit yaudingai root off oike
ahum suba changeng da su space dagi mapam khangdana maki changeng ahumlak fail oikibadagi mahaki PayPal dagi phanglakkiba share gi shenpham amadi mahaki maranai lejaba paisa pumba loisenkiram investor kharadagi phangba senpham singsu loisenkhirami haujikti mahak ta sengna sel leitaba misak haibadu oire investor sing amadi mayamna haujikti nahak loire nahaki company marai saithare upai lere roi adubu max ninganaba leikide amuktanga sangeng tawkigani haina kanna singduna leike tasengna angawa mi haibaduni paisa amata su leitraba aduga araiba project su nataba adugumbadudha karamna manglana ma sagaluriba haibase mayamna tattana hangnakibo hangne adubu tasengna saiki leiba mi amagum yam thuna public announcement ama torame tha khargi matung athubada marirak suba changeng soidana tawgani space industry shida achumba government organization kaya NASA, ISRO, Roscosmos faba asigumba atenba matamda rocket launch tawba haibasi oithokta mani tasengna max achumba risks kaya lobasi mahaki lu tongda yaurakpa hundokpa yadraba hainabi oirami haujik max leijaba pumba thadaduna marirak suba sangeng pangthoknaba thorang horaklame mayum lanthum lampumba yonthokduna rent house amada leiduna marirak suba sangeng 22nd December 2015 da pangthoklame amadi mai pakna Falcon 9 rocket prithibida amuk hanna taki asumna prithibida Elon Musk na anauba history ama semduna reusable rocket amuk sizinaba yaba rocket malemda kudul tamlamke masiga iroinana Musk ka thabak tawminnabagi tanja pibi yu haijaduna NASA dagi 1.5 billion dollar gi deal ama sotongake haujik NASA gi space equipment cargo satellite orbit phawbu puthok pusingi thabak tawkre ISRO NASA Roscosmos hairiba singsa sarkar gi paisana chalaiduna leiba space organization singni adubu SpaceX ti masagi maranai paisa khaktana chalaijaba masana lairik pazaraga formal education amata yaudana reusable rocket sake SpaceX mai pake masiga iroinana mahak electric car puthongnabagi mangamasu mangki zero pollution oigadaba petrol consumption oidaba aduga luxury su oiba car puthongnaba honarake asumna 2005 ta Tesla motor da invest tawduna ahanba hakchina involve tawwa ngamkidrabasu 2006 tagi de mapong oiba thogdang lawduna Tesla motor gi CEO oiduna wakal thadaba horke ahan moina 2010 da puthokiba car ase makoina khalamba mamaldagi double times hena paisa changduna $109 oike mamal ase customer sing da affordable oiba ngamdabana gari laibinaba laikide ikan kanadana anishuba car Tesla Model S luxury sedan puthoki amasung affordable oiba price asu customer sing da phanganma ngamki car model ase 2013 September thagi laibak amada khwaidagi yamna yonma ngamba electric car oike amadi 2015 amasung 16 da worldwide best selling plug-in electric car su oiba ngamki Tesla autopilot car haibadi driver yaudana matanta thawjaba car haukiba April 2020 da launch tawkre adumoinamak mai paklaba car oibadi ngamdri controversy kaya leiri car asida sinariba beta software asigi senaba khara adumak leiri adubu Tesla gi driverless car athubada soidana malemda khudul tawragani haibagi thajabadu chapchana thamle masida sunatana Musk gi achoba company singi manungda Solar City Neuralink The Boring Company Hyperloop na chingba kaya leiri 2006 da Solar City company linkatki amadi USA da 2013 da second largest solar power provider oike 2016 da linkatkiba Neuralink prithibida khwaidagi advanced oigadoriba technology makal amane controversy kaya leijarbasu Musk na hai Neuralink ase brain da apikpa chip ama install tawduna human brain asiga technology machine singa connect tawnagadoribane aina khaliba wakal ase machine duna tawhalakadoribane machine adu aigi brain sina without physical contact control tawgadoribane The Boring Company asina construction company amane aduga Hyperloop high speed tube transport system ama puthongnaba kanna honeriba company amane mayamsigi manungda Tesla amadi SpaceX Musk ki khwaidagi chaoba project singni hauze Mars da passenger chama changadaba spacecraft ama saduna lam koiba handok hanjin chatpa yananabagi kanna mangama mangduna achoba project ya kanna paihale CNBC ge January 21st ke report ki matungina inau no boina Jeff Bezos namkhairam laga Elon Musk ki masagi net worth ase $185 billion oiduna prithibida khwaidagi paisa paiba misak oire India ge afawa motivational speaker amasung business consultant su oiriba Vivek Bindrana asumna hai Elon Musk
far-sighted, futuristic ꯑꯃꯁꯨꯡ barrier-free thinking ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ꯫ ꯃꯈꯣꯏꯒꯨꯝꯕ ꯃꯤꯁꯛ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯦꯟꯆꯨꯔꯤ ꯑꯃꯗ 2-3ꯗꯒꯤ ꯍꯦꯟꯅ ꯄꯣꯛꯇꯦ꯫ ꯃꯍꯥꯛ ꯇꯨꯡꯗ ꯊꯣꯔꯛꯄ ꯌꯥꯕ ꯃꯑꯣꯡ ꯐꯖꯅ ꯎꯕ ꯉꯝꯕ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ, ꯐ꯭ꯌꯨꯆꯔꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 10 ꯁꯨꯔꯛꯄꯗ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯤ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯔꯛꯄꯒꯦ ꯍꯥꯏꯕꯕꯨ ꯃꯇꯝꯗꯨꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯃꯅ ꯐꯥꯎꯕ ꯄꯥꯕ ꯉꯝꯗꯕ ꯂꯥꯏꯔꯤꯛ ꯄꯥꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 12 ꯈꯛ ꯁꯨꯔꯛꯄꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯀꯝꯄ꯭ꯌꯨꯇꯔ ꯒꯦꯝ ꯐꯥꯎꯕ ꯁꯥꯕ ꯉꯝꯈ꯭ꯔꯤꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ꯫ ꯑꯩꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯀꯣꯔꯤꯀꯨꯂꯝꯗ ꯌꯥꯎꯗꯕ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯕꯤꯒꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯩꯅꯕꯤ ꯁꯦꯝꯕꯤꯒꯗꯕꯅꯤ꯫ ꯏꯔꯝꯗꯝꯁꯤꯗꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ, ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯨꯝꯍꯩ ꯍꯔꯥꯎꯅꯆꯤꯡꯕꯗꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯀ꯭ꯔꯤꯛ ꯏꯅꯕ ꯃꯈꯩ ꯇꯤꯜꯂꯕꯁꯨ ꯕꯨꯛ ꯐꯦꯌꯔ, ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥꯒꯨꯝꯕꯗꯗꯤ ꯍꯌꯤꯡ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯔꯤꯅꯣ? ꯑꯗꯣꯝꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ? ꯄꯩꯁꯥ ꯂꯩꯇꯕ, ꯏꯃꯥ ꯕꯕꯥ ꯀꯥꯏꯅꯈꯤꯕ, ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅꯈꯤꯕ? ꯅꯣ, ꯃꯁꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯏꯁꯨ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯁꯦꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯦ ꯈꯜꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯁꯣꯂꯨꯁꯟ ꯊꯤꯕꯗꯨꯅꯤ꯫ Looking for the solution is the biggest problem. ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯦ ꯁꯣꯂꯨꯁꯟꯗꯨꯅꯤ꯫ ꯁꯣꯂꯨꯁꯟ ꯌꯥꯝꯅ ꯊꯤꯕ ꯍꯩꯒꯗꯕꯅꯤ꯫ ꯃꯛꯁꯀꯤ ꯀꯝꯄꯅꯤꯗ ꯅꯍꯥꯛ ꯊꯕꯛ ꯁꯨꯔꯕ, ꯅꯍꯥꯛꯅ ꯊꯕꯛ ꯑꯃ ꯍꯩꯇꯦ, ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗ ꯍꯦꯛ ꯍꯥꯏꯔꯨꯔꯕ, then immediately you will be fired. ꯃꯍꯥꯛꯅ ꯍꯥꯏꯒꯅꯤ, ꯑꯣꯏꯊꯣꯛꯀꯅꯤ, ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ, ꯁꯣꯏꯗꯅ ꯑꯣꯏꯊꯣꯛꯀꯅꯤ, ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯀꯅꯤ ꯊꯤ꯫ You should be looking for the solution. ꯃꯍꯥꯛꯅ ꯕꯤꯖꯤꯅꯦꯁ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯖꯤꯞ 2ꯗꯒꯤ CEO ꯑꯣꯏꯕꯒꯤ ꯇꯟꯖꯥ ꯂꯥꯛꯂꯕꯗ ꯃꯌꯥꯝꯅ ꯏꯟꯊꯣꯔꯛꯄ, PayPalꯗ CTO ꯑꯃꯒ ꯌꯦꯠꯅꯕꯒꯤ ꯋꯥꯍꯧꯗꯒꯤ CEOꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯈꯤꯕ, ꯇꯦꯁꯂꯥ ꯃꯣꯇꯣꯔꯒꯤ ꯑꯍꯥꯟꯕ ꯗꯤꯖꯥꯏꯟ ꯀꯥꯔꯗ ꯃꯥꯏꯊꯤꯈꯤꯕ, SpaceXꯇ ꯆꯥꯡꯌꯦꯡ 3ꯂꯛꯇ ꯂꯟ-ꯊꯨꯝ ꯄꯨꯡꯃꯨꯠ ꯃꯨꯠꯈꯤꯕ, ꯃꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯍꯥꯏ, Failure is the option. ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤꯕꯁꯤꯅ Failure is not the option. ꯍꯥꯏꯕꯗꯤ ꯅꯪ ꯐꯦꯜ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕꯅꯤ꯫ Without fail, how will you have experience? Fail ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯩꯒꯅꯤ? ꯀꯔꯝꯅ ꯈꯪꯒꯅꯤ? ꯃꯍꯥꯛꯁꯦ self-taught programmer ꯑꯃꯁꯨꯡ rocket scientist ꯑꯃꯅꯤ꯫ ꯃꯊꯟꯇ ꯂꯥꯏꯔꯤꯛ ꯄꯥꯖꯔꯒ rocket ꯀꯔꯝꯅ ꯁꯥꯒꯅꯤ ꯇꯝꯈ꯭ꯔꯤꯕꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯄꯨꯡꯑꯣꯟ ꯑꯣꯜꯂꯕ ꯃꯁꯛ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ deep vision, obsession, persistence ꯑꯃ create ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯐꯕ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯦ ꯁ꯭ꯀ꯭ꯋꯥꯔ ꯄꯦꯛ ꯑꯃꯕꯨ ꯀꯣꯔꯣ ꯀꯣꯏꯕ ꯑꯍꯣꯕ ꯑꯃꯗ ꯊꯥꯗꯅꯕ ꯍꯣꯠꯅꯕꯗꯨ ꯅꯠꯇꯦ꯫ ꯍꯥꯏꯕꯗꯤ don't try to force a square peg into a round hole. ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯦ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯇꯤꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯡꯒꯜ ꯊꯧꯅꯥ, ꯏꯅꯔ ꯀꯣꯔꯗ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯦꯡꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗꯨꯅꯤ꯫ ꯍꯥꯏꯕꯗꯤ ꯉꯥꯅ ꯀꯩꯗꯧꯅꯨꯡꯗ ꯎꯄꯥꯜ ꯑꯃꯗ ꯀꯥꯕ ꯉꯝꯕ ꯍꯧꯅꯗꯦ꯫ ꯌꯣꯡꯗꯤ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯨꯗ꯭ꯔꯕꯁꯨ ꯃꯊꯟꯇ ꯑꯗꯨꯃꯛ ꯀꯥꯈꯤꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯣꯠꯅꯔꯕꯁꯨ ꯉꯥꯅ ꯀꯩꯗꯧꯅꯨꯡꯗ ꯎ ꯄꯥꯝꯕꯤꯗ ꯀꯥꯕ ꯉꯝꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯑꯍꯦꯟꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ, ꯃꯊꯧꯅꯥ ꯂꯩꯕ, ꯈꯥꯡꯕ ꯀꯟꯕ ꯇꯤꯝ ꯑꯃ ꯁꯦꯝꯒꯠꯄ ꯃꯊꯧ ꯇꯥꯏ꯫ ꯑꯍꯥꯟꯕ ꯋꯛꯇꯗ ꯑꯗꯨꯃꯛ ꯑꯆꯨꯝꯕ ꯑꯐꯕ ꯃꯤ ꯂꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯣꯏꯔꯣꯏꯗꯕ ꯃꯤꯁꯛꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯑꯐꯕ ꯔꯤꯖꯜ ꯐꯪꯂꯛꯇꯕ ꯃꯤꯀꯨꯞꯇ ꯍꯥꯏꯒꯅꯤ, ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛ ꯑꯃ ꯇꯧꯁꯤꯜꯂꯨꯗꯅ ꯔꯤꯖꯜ ꯐꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ꯫ Impossible-ꯅꯤ ꯍꯥꯏꯕꯁꯤꯅ ꯔꯤꯖꯜ ꯐꯖꯒꯗꯕ ꯅꯠꯇꯦ꯫ ꯔꯤꯖꯜꯇꯤ ꯐꯖꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯒꯣꯜꯗꯤ ꯍꯣꯡꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯍꯣꯡꯗꯨꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯪꯂꯥꯟꯗꯤ ꯂꯩꯒꯗꯕꯅꯤ, ꯊꯕꯛꯇꯨꯅꯤ ꯍꯣꯡꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, I don't expect to do what is possible. I want to do what is needed to be done. ꯑꯩꯍꯥꯛꯅ ꯈꯟꯕꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯗꯨ ꯇꯧꯁꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯗꯨꯅꯤ ꯇꯧꯁꯤ ꯍꯥꯏꯔꯤꯕꯁꯤ꯫